Handak Manipur Leingak na lamgi Matangda Thokkhiba notification aduda Article 371C asi nathairam laga Thokkhiba na ain gi thongda unconstitutional oire maram aduna Land Resource Department na policy asi amukhana yengshinduna Article 371C gi provision sing ngak na chatuna travel sing gi hak ikai khumna view haini United Naga Council na Leingak ki pukning chingsilakle ngasi UNC na thorakpa cherol amada Land Resource Department na September 19 na Thokkhiba notification asi Manipur da lam Leiba Yonbagi mari leinei adubu Manipur gi chingi lamda leiba tribal singi ngaklo oiriba India gi Constitution gi Article 371C gi makhada yauriba special provision asi gi mayok to oina toklei chingi oiba matang asida Hill Areas Committee gi makha leigadavani haina India gi hanigi President Dr. B.V. Giri gi lising amaga chamapan humbudrani thoida Thokkhiba order amasu leikrei Traditional gi oiba lamgi chanavi asi chingi lam maming tagini MLR and LR Act 1960 gi makhada More Churachandpur Chandal amasung Khawpum Valley gi tampak ki mafam kharada chatnava natana chingi lam sing asi Leiba Yonbagi ain natraga logi chana kanglon leite tribal gi lam sing asi furup sagai chief natraga kanaguma mana mapu oibi ai tawbatabu traditional amadi